NIA gi Wapham Yaningdaba Fongdokhre India government ka suspension of operation su taunaduna leidiba KNO UPF ki constituency haibade ZRA KNA Amasung KNFA Amasung UKLA na Hauzik Manipur da thogliba Kuki Maitai Muknaba se thogan bani haina National Investigating Agency NIA na maral siriba se World Kuki Jo Intellectual Council na Yaningdaba Fongdokhre NIA gi Director General Dinkar Gupta da Council asina iba chero laman hai lo na yadi hai na Loukhre ba Myanmar dagi Manipur da changlakiba Maitai Manipuri militant group tarama thoi hundok tu na thamlamba se nungaite masigi su mathata Manipur state na sponsor do ba jo ethnic Kuki genocide season ba Manipur state armory dage arambai tengola masung Maitai lipun na nong may lising mga Amasung maru lak taruk Loukhre Manipur Police Commando Amasung IRB lising kuntraso genocide adu da season na kihay na maral siri Kuki militant leader singgi nationality singgi matangda sandok pagaloy na nang Kuki leader mangabo Myanmar masani hay na maral sibabo Yaningdaba Fongdokhre KNO gi president PS Haukip KRA gi chairman David Hangsing Amasung KNF gi chairman MT Thangboy Kipgyan si Indian origin ni Amasung mapamapu haktatagin ZRA gi president Thanglian Pauguiti Amasung vice president Khansin na Indian Citizenship Act 1955 ki makada naturalization tawduna Indian citizen oidabani haire Hemanjit Amasung Longthoingambi Hatpada Chennaba Kuki Naha Amasu CVI gi Langda Thure Mihat Asigi Mastermind ni Chingnaba Paolunmang so CVI na Pune dagi Faraga custody Remand Loukhre atopa sefong amadana Mahiroi ani Faraga pubada Chennaba Kuki Amasu Pune dagi Fare Kuldep combing operation sa Thure combat training decision na bakulay kaya marum pare Haukiba July ge ahanba sayol dagi thiba khangdana leirakiba hizam Longthoingambi Amasung fizam Hemanjit po fabada Chennaba Kuki Amasu CVI na Pune dagi Fare hai na Manipur laingaki security advisor Kuldip Singhana Fongdokhre Kuldip Singhana makata na hai laingak na mangjong na Loukthokiba matungin na tha asigi tara dagi state asigi Chingnaba de tamgi mafam kayada paksa na combing operation sa thaba Loukhre haukiba pungkun mari asidasu state amadi central force ki apunba team na Imphal West, East, Kaksing, Touba, Bisnupur, Kangpokpi Amasung Surasanpur District ki mapam singda thiba humbagi thabak sa thake CAU Iroisembada Loiba Okta African Swine Fever Naba Thengnare Imphal West District ta ok Puthok Pusin Touba Thingjinkhre Manipur da ok paktang na nasibagi Wapham lakpadage asiba oki sample Guwahati da thaduna changyeng Toubada African Swine Fever na sibani hay bakhangba ngamle hay na Director Veterinary and Animal Husbandry Dr. NZ Ibotombi na Fongdokhre Control area dagi ok Puthok Pusin Touba masung oki machanjak Puthok Pusin Touba da thingba thamkhre Political party tara na governor da memorandum pisinkhre Law and order ngakpada state amasung central machinery sing fail way badagi mangkhra balay ngaki ahoba mention na ba miyam na khongjang changsilagle party tara gi lusing ba masung mihut sing na governor da memorandum pisin ba lakbada police na khupang na thana ba honarui haibadagi sangkat na khre High Court ki just Khre Golmai Gaiful Silu Kabuibu Manipur High Court ki just Oina Khre Hiram asiga mari laina na Ministry of Law and Justice ki Department of Justice Appointment Division ge Special Secretary Rajinder Kasep na khuyek pidu na notification na mathokre Air gun sing khudakta pikhalang na bakhangan khre Langda masida chahi kudingi chakta ba paidakliba Amar Falcon uchek asina paidakpagi matam yauksilakpaga loina na None district ki tongan-tongan ba khulsing da khunjasing na pai ba air gun sing October kuntra fabugi manungda village authority da pikhatuna thamna ba None gi district magistrate Joseph Polin kangsong na khangan khre